Pausigi editor kalamgi machang oiba pausing amadi social media dagi lokhachaba pausing gi update pijari ahanbada maroiba pau Nagagi lamda popi tahage khanba amadi lam khopchin ge khallabadi thawai mangba natana upai leiroi kuki sing gyantau haikibaga loinana Nagagi ZUF na kuki singi popi yanthat kibaga loinana lousang garina singbasing mai thadokre Kuki gi popi yanthat kiba amadi loktang sang sing mai tha kibada chenaba ZUF ki mioi sing government na pung kunmari gi manungda phagadabani hairakli Surachandpur gi molnomda accident thoktuna hospital da laikan narakhiba kuki gi mioi laikhidre Kuki di minungsi amata yaudraba tamthiraba mahik makhal amani makhoida minungsi laite haina lebak pumbana khangba horakle Jiribamda kuki militant tara hatkibada Luchingkhiba CRPF ki assistant commandant Bipin Wilson da Surya Chakra award pikre CRPF ki assistant commandant Bipin Wilson da Surya Chakra award pikhibada ITLF na condemn tawrakli loinana editor kalamgi machang oiba pausingdana human virus cookie singdagi maru oina maitei sing section ba mathau tai Lengakna micham hatpa terrorist singbu kaw thabugum thamduna lairibasi karigino hanglarakli Kuki militant singna mi halakpa UKNA lebak asigi law na yadaba lupni haina lauthu hairakli loinana huran boy lakpoi sel painarakpadagi sakti paiba pamnarakpa hairiba editor kalamgi machangoiba pausing puduna laksari Adomna haujik yengberiba channel asi kanglei pauthang YouTube channel ni channel asida iramdam amadi mapalamgi maru oiba pausingi update taba amadi yengba phangbigani channel asina pau upload tawrakpa matamda adomgi device da notification uba phangbinaba amadi channel asibu pungning thogatbiba oina sungsoi soidana subscribe tawbiduna bell icon nambiu haijabaga loinana haujik pausing amuk santhongna pijari Nagagi lamda kuki singna popi thaba lam khopchinba German amadi Tiger Road sembana singba amata tawba yaroi haina lauthokibagi matung inna ZUF na chatharakpa popi yanthatpa gi makha chatharakpa oina ngarang Kangpokpi district ki Wafong area gi Solnung village da kuki singna tharamba popi yanthatkibaga loinana lautang sang amadi garina singba sing amadi kuki gi mioi singna Nagagi lamda sajilamba Kuki singi yum sing Nagagi ZUF na tumna mai thadokre mai thaba aduda kuki singna sijinaramba gypsy amasu maina tumna thadokre hari social media da video sing viral oirakhibaga loinana Nagagi lamda kuki singna hanjin popi thaba yaroi lam khopchinba yaroi haikhiba leina kuki singna lam henduna amadi usittabaga loinana tawrakpa thabak khudingmakta Nagagi ZUF na tuminna yengduna leithokloi Nagagi lam pamba amadi lam khopchinge khallabadi thawai mangba natana upai leiroi kuki nakhoi hainasu phongdorakhi Ngarang Kangpokpi district ki Wafong area gi Salung village da Nagagi ZUF na kuki singi popi farming gi loktang sang amadi gari yauna maina tumna thadokkiba thaudok kuki organization singna yengsinkhibaga loinana thaudok adubu tawkhiba ZUF ki mioi sing government na pung kunmari gi manungda phaduna logi oiba chairak pigadabani Karigumba logi oiba chairak pidrabadi lakliba January gi tang 23 ki ahing nongyaidagi National Highway animak matam kaktana shutdown tawragani haina ko2 gi maigaidagi press release thokre Surachandpur gi molnomda accident thokpadagi hospital da pukhatuna laikan narakhiba kuki gi mioi ngarang laikanaba ngamdana hospital da laikhidre Kuki di minungsi amata yaudraba tamthiraba mahik makhal amani makhoida minungsi laite haina lebak pumbana khangba horakle social media da mioi amana thadorakpa video amagi khutangda asumna hai Kuki haiba jat asi sa makhal amani maramdi maitei nupi angang rep tawraga hatpa amadi matat kakatpagi video uraba phawba kuki amatana condemn tawkhide makhoi amatani maram aduna Kuki haiba jat asi malem prithibidagi muthat khigadabani haina thadokpa video hojik viral oiri
Jiribamda Kuki Militant Tara Hatkiba CRPF ki Assistant Commandant Bipin Wilson da Surya Chakra Award Piduna Ikai Kumnaba Utkre Ningsingba Yabadi Hokiba Lisingani Kunmari da Jiribamgi Boro Bekra Sub Division da Kuki Militant Singna Pikliba Tha Nepal gi Angang Ama Loinana Angang Ohum Nupi Ahum Faraba Matung da Nupi Ahum gi Ijat Tamthina Mangalaba Matung Tamthiba Mihata Hatkibagi Thodokta Miam Pumna Makta Ningam the Bagat Loinana Pen the Bakolau Kaya Lauduna, Senaba Mui Atubada, Paduna, Sibagi Cherak, PU Haina Laukiba Todo, Aduga, Ikan Kanadana, CRPF ki Assistant Commandant Bipin Wilson Lusingba Tim Amana, Jiribamgi Boro Bekragi, Tongan Tonganba Mapamda Chatakiba Operation da, Kuki Militant Singna Security da Kud, Tarakibagi Todokta, CRPF ki Personnel Singna, Kud Handuna Kuki Militant Tara, Hatkibada Lusing Kiba, Assistant Commandant CRPF ki Bipin Wilson Bu, Ikai Kumnaba Utpa Oina, India gi 26 January Indian Republic Day Numitta, India gi President Surya Chakra Award Piduna Ikai Kumnaba Utkre, Loinana, Bipin Wilson da Surya Chakra Pibada, ITLF na condemn Toragli, Maramdi, Lisingani Kunmari da Ziri da CRPM na Kuki Militant Tara Hatkibagi Damak, CRPF ki Assistant Commandant Bipin Wilson da Pikiba Award Adu, Artha Toktaba, Wahan Tok Laitaba Award Kupini, Hirakli, Maramdi, Ziri da Militant ni Haina Hatkibasing Adu, Kuki Militant Amatan Nate, Kuki gi Samjaba Misam Tribal Ngakani Haina ITLF na Gerald Ama Toktuna condemn Tokre. Hauzik editor kalamgi machangoiba pausing amuk lokhachari ahanbada human virus oiriba kuki terrorist singdagi meyam maru oina maitei sing section ba mathau tai Human virus ni hainariba kuki dagi miyamna section na laiba mathau tai makhoina Manipur ge apunba sakam thugairaga tongan ba lekaklon ama semnabagi demanda yellow furup oiriba maitei sing hatpagi thabak chatharakiba adugi waruchin purakpa hauzik laiduri haukiba sahi lisingani kulhumdoi gi me ahumdagi chin kuki jo narco terrorist singna maitei miyam gi mathakta landarakiba adugi waruchin purakpa ngamdabagi maram karigino India government na wathok asigi waruchin puraknabani haiduna Maitei amadi kuki kanglup anidagi lalgi khuchu khulai sing laingakta pikhalaknaba khanghankiba aduda Maitei khunja singina lan ngakpada sijinaba khulai sing thengkhang naina pikhatkre adubu landarakliba illegal immigrant chin kuki jo narco terrorist singi maikeidagi mamingtagi oina khulai kharakhak pikhatkhi loinana phagatpagi changsu nemna uba phangli lal ngakliba yalomi phurup maitei singna achoba community oiba lamdam asida khunda menariba tongan tongan ba kangluki miyoi singi maphamda big brothers ki role loduna minungsigi mityengna yengbata natana punna khunda menabagi thodang loduna lakli masimakna lamdam asida tongan tongan ba community gi miyoi singna tangdu leitana khundaba ngamlibani karigumba yelongmi maitei singi maphamda miyoi khunai punna nungsi chanana hingminnaba pamdabagi apikwa wakhalon chelamba thoklabadi kari Phibam oiramgadage haiba asini maitei singna masage phurupki saktam amadi kangkhul kanjanabagi damak illegal immigrant sing lamdam asidagi takthokkinaba angamba pambai sijinadana lengaki thogai pangliba Delhi amasung state ki lengakba singda logi oiba thorang lokhatuna mitop sing makhoi gi maramda tekta kaidana halan khinaba taksilibasi democratic oiba singthaningai oiba khongthang amani Yelomi Chingburoi Tamburoi Yek Salai Teret Leiba Machin Manau Singi Maikeidagi Purupki Saktam Kanjanaba Haktengnana Mitop Sing Takthok Kinabagi Kongjang Sangsilakpa Thoklabadi Khangba Ngamdaba Oiraktuna Lamdam Asida Mitop Sing Amata Lehendaba Ngamgani Yelomi Chingburoi Tamburoi Maitei Singi Maphamda Minungsi Sikon Naukonba Miyok Misan Faba Amata Oibagi Mityengna Yengbagi Khudong Chaba Lauraga Mitop Miyancha Illegal Immigrant Lamhen Tuhen Masingna Hingsa Yaitambagi Saklon Lauraktuna Yalomi Singbu Makoigi Kubam Nungda Paisin Naba Honarakibasi Laibak Thiba Thodok Amani Ningsingba Yai Kangleipak Manipurgi Yalomi Maitei Singna Chahi lising manga hena phuruki maning tamba ngaktuna leirakibani kha nongpok Asiagi manungda maning tamba ningthau panba Asiatic sovereign country oirakiba Manipurgi lengaklon gi khongchatta aka akum naiba amuk maning tamba mangba
amuk maning tamba hanjinbagi thodok-sing thokkidabadi natte matam matamgi ningthaurolsingna yumthangnaba leibak-sing loksinduna ngamkhaigi pak chawba hengalambagi puwarigi latamsingdagi khangba ngami lai oikraba maiteisingi athoba mareibak maramdam nungsikhiba ipa ipusingna mareibaki ningtamba ngaknaba lantheng kaya thengnaraki maithiragani khanglabasu mikha pona hingadabagi saruk sikhibana saruk chama hena phai khanbana lanthengnaki adubu matamgi yawal matung inna ingkumja lising ama chamapan nimfu mapalda Indiagi phiban nungda punsin khraba matung phurukki saktam ngak senba ngamdabagi phibamda leirakli lengakpasingi thawinsin-dagi oirakhibani lawi maitei singna masagi punsi amasung phurukki saktam ngak senaba phirep lawjabada malem miyam amatana ayatpa pibagi hak leite Anisuba machang oiba editor kalamgi pauda lengakna micham hatpa terrorist singbu kaw thabugum thaduna thamlibasi karigino Manipur ki sing amasung tam animakta lengak asigi chatnariba ain mapung phana chanahanba ngamdaba haibadu oire PR lengaki matam asida Manipur ki sing amasung tam animakta tongan na ain amamam chanarabara haibagi wahang ama haujik chongthorakli haiba yai masigi mayek senglaba maram haibabu haujik Manipur ki singi lamsingda aina chanadraba mafam amagum khulai paiba micham hatpa terrorist singna tongningba terrorist ki thawong kaya chatharakduna micham kaya phongna hatpagi thabak chatharakliba asini maduna PR lengak asina lamdam asigi law and order meyamge punsi lanthum ngak senba ngamdaba haibadu oire miyambu leitana hinganbasu ngamdre haujik Manipur thokliba irang asi PR lengak nasu loisinba ngamdana leiri Manipur gi miyamgi mihut oiriba lengak loising nasu amata oina punsinduna irang asi loisinnabagi Bharat lengaki mafamda taksinbasu ngamdana leiri chairak asida Manipur gi singi lamdadi khulai paiba kuki terrorist kayana phongna hingsagi thabak chatharakle haiba khanglabasu Bharat lengakna makhoibu free thabugum Tauri masina haujik kuki taba Manipur gi mafam singda terrorist singna lengak sasan tawbagum makoina towningba hingsagi thabak chatharakba matamda Bharat lengakna karigumba aingi oiba thabak amata lokhatana leiriba asi yamna aranba thawong amani thawong asina takpadi makoina chathariba terrorist ki thawong sing asi Bharat lengakna sawatle haibadu takpani haiba yai haina khali amaromda haujik Manipur gi miyamgi Mihut oiriba MLA singdi makhoibu ngak sennabagi damakta Bharat lengakna security piduna ngak selhali aduga MLA sing amadi makhoigi imung manungi miyoi singdi terrorist singna attack chatharakpa ngamdanabagi mawongda ningthina ngak selhanduna adumak leiri adubu makhoibu mikhalgi matamda vote piduna miyamgi mihut oina thagatkhiba voter oiriba miyam singidi ngakpi senbinaba kana amata leitaba haibadu oiri masina takpadi isa nungairaga loire Micham Praja Singidi Karisu Khande Haibadu Aikhoigi Lengaklon Oiriba MLA Singi Thong Asina Phongna Taksarakpani Haina Lawba Yai Masi Phate Miyamgi Mihut Oiriba MLA Sing Laina Lebak Asi Terrorist na Khulingba Lebak Ohelakpa Sing amasung tam aningmakta tongan ba ain amamam Chanabagum Tauriba Asisu Yamna Aranba Amani Pumnamak Asi Miyamgi Mihut Oiriba MLA Singna Makhoigi Thaudang Karino Haibadu Khangdabadagi Thokpani Haibada Haimanba Thokloi Loinana PR Lengak Matam Asida Manipur Thokliba Irang Asi Loisinduna Ing Tapa Manipur Ama Purakadra Haina Khalamba Adu Ngasidi Pura Taiwan Onare PR Lengak Asina Manipur gi Singi Lamda Terrorist Singna Khulingduna Micham Kaya Hatpagi Thabak Chatharakpaga Loinana Makhoina Tongningbba Ain Kaiba Thabak Kaya Haibadi Buffer Zone Red Zone Haina Laukthokduna Maitai Sing National Highway Singda Chathok Chasin Tauba Yahandana Matam Kuina Leirakpa Asida Terrorist Sing Asibu Freeda Thadokduna Adumak Thamli Haiba Yai Maduna PR Lengakna Lebak Asi Rules of Law Chatlibani Haiduna Thabakna Utnaba Honadrabadi Masi Yamna Lanba Thabak Oigani Maram Aduna Manipur gi Singi Mafam Singda Terrorist Singna Khulingduna Leiriba Asi Khudakta Lakshinduna Aingi Oiba Thabak Lokhatuna Terrorist Singbu Maru Fangna Muthatuna Sing amasung tam animakta Chap Manaba Ain Chatna Handuna Ain Kaina Thabak Tauriba Sing Aingi Matung Ina Phaduna Chairak Pinaba PR Lengak amasung Aikhoigi Miyamgi Mihut Oiriba MLA Sing Amato Oina Punsinduna Lopham Thokpa Thodang Adu Lowba Chumgani Madu Natana PR Lengak Amadi MLA Sing Mamingtagi Oina Leirabadi Aduki Matik Ikai Ningaini
Editor kalamgi machang oiba ahum suba pawda kuki militant singna mi halakpa UKNA lebak asigi lo na yadaba lupni haina lauthu Manipur Kangluk ki irang thoklakpa sahi aniga tha mapal sujillaklaba matam asida pamdaba thodok thokhidre ing tapa hanjillakle mahusagi matawgumna sangthok changsin yarakadore haina harauna rurabani adubu asigumba tanpham asida kuki phuruki ningol loba maitai nupa ama nupi mayumdagi phaduna pukraga tungda tamthiba mongda nongmaina kaptuna hatkibagi thodok ama thokhi nupa adu haukiba chahi lisingani kunmanga gi December 18 da Churachandpur district ki tuibongda leiba mahaka nungsinajaba nupi amagi mayumda lek chaduna leirakhibani nupa aduga matai manauni hainasu kanagumbana hainai tha ama hena kuki gi imung amagi ningwal loduna leiba aduda maitai gi ming adu phawba hongdoklaga kuki phuruki ming phawba olaba nupa amani adubu January 18 gi numidang wairam pung 3 makhai rom tarakpada United Kuki National Army UKNA haina ming thonjaba suspension of operation suda yaudaba kuki khulai paiba militant kharana pharaga pukhi mahakpu Churachandpur district ki Henglep police station ki manung chanba mafam amada khulai paiba terrorist sing aduna wahang pang chathaki makhut lonana haibadi pambai ama phawba leijadraba mioi amagumna Laibakta kullaga paukhum khara piringagi chairak aduda point blank ta automatic rifle amana makokta kaptuna hatki aduk tamthiba mihat adu khulai paiba kangbu aduna mobile phone da video recording tawki aduga khonjel amata yawhandana mahakpu nongmaina kaptuna hatkibagi video footage adu social media da thadorakhi tamthiraba thodok aduna taklibadi Manipur da kangluk ki irang asi loisin khiroi makhatana hatkigani haibani masigisu mathakta mi hatpagi video footage social media da thadoraklibadu maitai singbu sawhannaba aduga nakal anisi mahusagumna amuk hatnaba haunanaba kaihobani haina lawrabasu yai mathang manaw naina thorang tawraga chatharakpa mihat amani haina su lawbasu yai mihat adugi pandam karino haina makhatana nainaba taragadi lakleba February gi hanba chayolda lingadoriba miyamgi laingak adu lingdanaba irang leiri haiba yananaba thorang makhal amani aduga kuki gi community khudingmakna makhoigi tamthibadu uthoklaga makhoina pamba liklam aduda miyambu punanaba honabani makhoina yadaba amata tawba yaroi laingak sembada kuki jogi MLA tara yawba yaroi karigumba yawragadi sibagi chairak pigani makhoi kuki singna khundaba mafam singda leiba yaroi haibana singba kihan khanghanbagi wafam kaya amasu chatharibani masigisu mathakta suspension of operation da yawba kuki khulai paiba kangbugi luchingba phawba ambush tawduna hatkhiba laikhrabani handaki kangluki irang asida maitai kaya amasu makhoina hatkrabani kuki khulai paiba kangbu sing asi suda yaudaba oigera central force singna athotpa mityengda yengi haibasi khudingmakna loina khangi singi maru oiba mafam singda khulai paiba terrorist singi phananaba makhal amatagi operation chathade makhoigi changjapam lowba mafam sing khanglabasu karisu haide madugi mahutta maitai singdagi nongmai lokhatnaba akhanaba operation chathaba lalobagi chathok chasin tawriba lambi sing thingjinbagi paudi tadana tari kuki lamket lamhaiba kharana maitai singi mayokta wa hairakpada karisu tawde aduga maitai romdana ing tappa puraknaba yamna kanna hekta hairi tawriba thong asidi mi khatnabada khamlibani haiduna makhut phajillaga thamlaba matungda amaduna phuhanbagumbani singi lamda hojiksu Armed Forces Special Power Act 1959 chanari adubu tamthiraba ekni haina lawnariba Central Force singda hena matik mayai piriba act oijarabasu kuki singdadi mahi mayai chamhalli mayai kaba drug puthok pusin tawba khuchu khulai pairaga lambi lamjawda chatpa lanmi gi uniform da nongmai pairaga police ki mamangda patrolling chatpada karisu haiba ngamde asigumba kaya asigi kudam tang changdam sing loinamak ubana Manipur thokleba kangluk ki irang asi thawoina central government na losin handabani haina longnei hojikti kuki MLA singda ki halle suda leriba keder sing mihun chenga chengumna halle micham myam pumnamak nongmai chingdolda makhoina haiba ilalle India gi lo chanakhidre akibasu phawhandre maram aduna makhoina mi pharaga hatpasi terrorist ki thawongni haiba kawkhre mi hatpagi thabak asi pangthoklaga
Lairibak Fangani Haina Lonare, Masi Pumnamak India Government Tokanbani, Yade, Lebak Achi Lolay, Haibasi Sabzana Kanganba, Amasung Utpa Matam, Helabani, Maite Sing, Hauzik Interaga Lady, Kadigino Haibataragadi, Lebak Asigi Lobu, Ikai Kumnaba, Amasung, Niangi Langak Ama Lakbagi Lambida, Apunba Oigadaba Yatkai, Tingai Bagi Tabak, Toning de Haibadu, Taklibani, Masisu Matata, Kulai Paiba terrorist Karana, Mi Halaga, Lanzadaba Mitam, Misam Machel, Awaba Pibasi, Maite Singna Pamde, Masi, Kibadagini Haina Lauragadi, Langani, Nakal Anigi, Mamaida, Lepa, Mayaida Lepa, Malhalaga, Tabakna Wakalol Amada Chatariba, Central Forcing Asina Matam Karadang, Free Taragadi, Maite Singi Pangal, Kayam Kalli Haiba, Kangagadabani, Adubu Leva Asigi, Citizen Ama Oina, Lobu Ikai Kumnabasi, Tangai Fadabani, Intarakbani, Matang Asida, Panjaningba Wapamdi, UKNA, Unlawful Activities, Provincial Act Lissingam Chamapan Yang Humputaret ki Makada, Lo Nayadaba Lupni, Haina Lauto, Mihat Bada Jenava Sing Fanaba, NIA da Sino, Kulai Paiba Migi Mamal, Kangdaba Terrorising Asibu, Crackdown, Tau, Haizeninge. Editor Kalamgi Machang Oiba Marisuba Amadi Aroiba Pauda, Huran Boy, Lag Boy, Siel Pairakpadagi Sakti Paiba Pamnarakpa. Taibangpal Asida Mioy Mapokta, Poklaklaba, Laining Banataba, Mioy Singna, Fange Tanaribasingi, Marakta Kwaidagi Hena, Ningsingba Yaribasi, Lantum, Yamna Leiba Amadi Sakti Leiba, Samna Hairabada, Siel Amadi Sakti, Laiduna, Achumbabu Oiro, Aranbabu Oiro, Toning Bata Taubangamba, Misak Oiba Aduni, Asigumba, Misak Ama Oinabagidamak, Mana Ngamzaba Takta, Hauzik Honanari, Masida, Ain Amadi Miamna Yaba Lambida, Honaduna, Mai Paklabadi, Misak Adubu Mipam Kudingmak na Ikai Kumnai, Adubu Miamna Yaningdaba Loinana, Aina Yadaba Pambaina Siel Paiduna, Sakti Painaba Honari Basing Budi, Miamna Ikai Kumnabide, Nokpasu Noknari, Adubu, Hauzik Miamna Kanariba Asidi, Huran Gera, Lakera, Upai Amadagi Sielbu Pairabadi, Inapu Kulabadi Haiba Asini, Maduna, Panamak Aranbani, Tahoidabani Kanglaba Pauba, Sielbu Panglabadi, Haiduna Adumak Kanari. Sel Painabagi Damak, Honariba Singi Manunda, Drug Lalonba Asisu Amani, Hainaribani, Drug Lalonba Anirak Maitirabasu, Amuk Mai Pakbada Ganava Fangi, Masina Mayai Kaba Drug Lalonbasi, Aina Yade, Faraga Dandi Chawi, Izachumangi Kanglabasu Adumak Leptana Chatanari, Yamna Toina Fabagi Pausu Tari, Manipur Natana, India gi Mafam Kayada, Drug Pabada, Manipuri Macha, Hektamak Generambagi Pausu Lady, Masida Manipur Lengangna, War Against Drug Haiba slogan, Sizinaduna, Drug Lalonba, Amadi, Drug Sungbada, Sizinariba, Opium Pambi, Thaba Tingbagi Kongjangsu, Sangsili, Narcotics, Drugs and Psychopathic Substance Eki Makada, Labor Casing Atubada, Chataduna Mara Labasing, Dandi P Nabagidamak, Fast Track Court, Linkatli, Adubu, Drug Lalonba Amadi Sizinaba Tingbadi, Ngamdri, War Against Drugs Ki Kongjang, Mai Pakpa Ngamdri Amadi, Ngamgani Haibagi Mamisu, Tadana, Ahoinadum, Hengalakpagum Uriba, Tariba Ngaktani, Lamdamasida Lariba, Rehabilitation Center Singi Kasing Hangba Masing Yamdri, India gi border da Laiba, Abikba State Oibata Natana, Missing Su Yamzadarabasu, India gi Sports House ni Haiduna Southok Saribani, Masigi Ona Tainabadasu, Drug Lalon Bagidamak, Maming Laiduna, Ijat Mangzaribani. India gi Mafam Kayada, Fangliba Heroin Amadi WY tableting, Manipur dagi Purakbani Kanari, Manipur da Toina Drug Pabagi Pauda Natana, India gi Mafam Kayada, Drug Konana Fabada, Manipur Masadi Toina Adum Chenari, Manipur da Drug Pabada, Miamna Ikai Kunaba, Matik Mayai Lairaba Misak, Chenabasu Kaya Amani, Paraba Drug Singi, Mapan Toknadana, Tuminna Lochinaba Honabada, Ngamdabadagi Lebak Pungzau Tinduna, Watok Ogibasu Kaya Amani. Masina Taklebadi, Watok Oikidaba, Tuminna Yasinnakiba Kaya, Yaukre Haiba Asisu Kanava Yai, Amarom the Su, Paraba Druxingi Kongul Libada, Angam Atok Pomnaiba Generamba Amadi, Druxing Putoposin Tovada, Security Force K for Snen Generamba, Yauba Kaktan Natana, Drugka Konana Fabasu Kaya Amatenakre, Asigumba Asina Drug Lalon Bada, Pomnaiba, Angam Atok Karasu, Yawi Haibasi, Mayek Singna Taklibani, Pibum Asidadi, War Against Drugki Kongjang, Mai Pakani Haibagi Tajaba, Housing Maki Oina Sang Yamna Nemna Lady, Drug Lalon Bada Farabasing, Angam Athosingna Achan Mirai, Naidana, Wayelaba.
ꯐꯥꯔꯕ ꯐꯥꯎꯕ ꯑꯩꯒꯤ ꯃꯥꯒꯤ ꯃꯤꯒꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯇꯨꯅ ꯗ꯭ꯔꯒ ꯂꯂꯣꯟꯕꯗ ꯃꯥꯏ ꯄꯥꯛꯍꯟꯗꯨꯅ ꯁꯦꯜ ꯄꯥꯏꯕ ꯃꯤꯑꯣꯏ ꯀꯌꯥ ꯂꯩꯍꯟꯗꯨꯅ ꯁꯦꯜꯕꯨ ꯄꯥꯏꯔꯕꯗꯤ ꯁꯛꯇꯤꯕꯨ ꯂꯩ ꯍꯥꯏꯕ ꯆꯥꯎꯊꯣꯛꯆꯕꯗ ꯃꯤꯌꯥꯝꯅꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯄꯥꯝꯂꯤꯕ ꯃꯈꯩ ꯋꯥꯔ ꯑꯦꯒꯦꯟꯁ ꯗ꯭ꯔꯒꯁꯀꯤ ꯈꯣꯡꯖꯪ ꯃꯥꯏ ꯄꯥꯛꯀꯅꯤ ꯊꯥꯖꯕ ꯂꯩꯇ꯭ꯔꯤ ꯃꯗꯨꯅ ꯁꯦꯜ ꯄꯥꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯍꯦꯛꯇꯃꯛ ꯏꯀꯥꯏ ꯈꯨꯝꯅꯕꯒꯤ ꯆꯠꯅꯕꯤ ꯑꯁꯤ ꯍꯣꯡꯗꯣꯛꯇꯨꯅ ꯀꯔꯝꯅ ꯁꯦꯜ ꯄꯥꯏꯔꯛꯄꯅꯣ ꯍꯥꯏꯕꯁꯤ ꯊꯤꯗꯣꯛꯂꯒ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯕꯗꯤ ꯋꯥꯔ ꯑꯦꯒꯦꯟꯁ ꯗ꯭ꯔꯒ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯝꯕꯤ ꯑꯃ ꯑꯣꯏꯒꯅꯤ꯫